Paksida Impum Ujpamar Uipapau Karab de Taujari. UN Special Envoy Nolan Hazar Hanbuin Myanmar Kongset Pang Tokre. Myanmar UN Special Envoy Oiriba Nolan Hazar Myanmar Hanbu in a Kongset Pang Tokre and Office and Source Kimatung in a Pang Tokle. Myanmar military junta Mafam Tan Tokraba civilian leader Aung San Suu Kyi Sensatum Jatoba Marilena. Ahin Basai Taruk Jen the Lane Badanti Pikre. UN Security Council na khwai digi nahuna na piki ba statement da hairi bade hauzik lan gi awba sai theng mayuk laduna leiriba asda jai khai thingai ba amata pi ba tawdana hingsa gi oiba thawong sing thadok laga lepanai dan humanitarian gi oiba mateng pi ba sangbi han bina ba daksile Nolin Hazar na hauzik lam da matu do oirakliba asigi matang da marwaina khana khiba ga loina humanitarian gi mateng pangna na ba khana ke US ke Special Envoy Hazar na Myanmar da khongchat pang thok pa asda military ruler natragana jail da fajinan thamliba Aung San Suu Kyi bu unagadra natragana unaroidra habagi matang da mayek seng da phangdo khide UN gi maike dagi di matam sangna dagi hauna Aung San Suu Kyi bu unabai han bina da badak sin da lakhibani Aung San Suu Kyi Myanmar military na chathagi ba trial da sanja thamja tawba ga mari lainana ayan basai taruk jail da thamna da hukum tawkhre Aung San Suu Kyi gi madak da hanana chathagi ba well bizar da sahi tara ga mathoirom yena jail da laina da badandi pi khrabani Housing Myanmar da kutu na bagi daudok sing lepalai tana hegalakli Myanmar da sathariba conflict asina maram waraga po sokal laba community amadi civil society amadi political spectrum da kumna khanraba matung tarakpada hezar gi khongchat asi pangthoki bani haire lebak bu nimit ki numit jungba madam da UN ge special envoy hezar na Myanmar gi capital naivai taw da thongki make khongchat adu gi schedule adu release tawki de mana ge evident netai fo da meeting apa pangthokani habagi thajabadi laire Masiki matang da Cambodia ki foreign minister Park Sokho na haiki bada Myanmar ga jumthang na lairi ba lebak sing na hona badagi santhi amadi tangdu leita ba phiam da hanjalan na ba hona bada mating oire adamoi namak hantak lebak asna political activist mari at ke baki thawdok laiki ba atuna apen ba pi ba oina apan ba pi ba oina thok le haire Myanmar da military jonta na ahen ba political activist sing halak pa thok labadi Regional group asina matau kram na thekna kataki abado mikum thom singna laina ba khangale Mamang sai ki February tha da Myanmar ki army na Aung San Suu Kyi na lusing ba government bo tandok raba matung tarak da protest topic ki kongjang sang sileba myo sing ke batakta akan ba khongthang sing laukat ke security force na su santi wana demonstration pangthok lebe myo sing ke batakta action laukat ba asi tangai fadaba amani haire Masi ke pakmoy na santi wana protest sa tariba sing ke batakta action laukat ba ba si yamni ka hingai haire Makatarakwa atopa pauda ballistic missile amadi satellite tracker sing yawba wathok orba Chinese jahaz Sri Lanka da thongre ballistic missile amasung satellite tracking facility sing yawba wathok orba Chinese jahaz ambalebak phupon beta baiching na chalaiba ithat lebak adugi hamban to ta port thongre jahaz adu Sri Lanka na hai jabadagi matam khara thintharu ba matung da port adu da thongki bane India, US, amasung atai lebak kaya nungnang ba ulak padagi fort adu da theng na thonglifa Yuan mga kova high-tech vessel adu hana August taraga mathoy da mafam adu da thongna ba thawrang tawram bane tawgi masung Beijing na kanna yelak padagi August taraga homtoy da Sri Lanka government jahaz adu port adu da thongna ba gi ava fike jahaz adu bo port adu da thongbada athing ba pidu na thin dahli ba si sel tonggi crisis mayuk na diba yumthang na diba lepa ka $1 billion marirong ki sel gi mating pikiwa India dan hana China na maral siri bane China po maral siri tu namamang da Chinese foreign ministry ke spokesperson Wan Wengpin lebak karana Sri Lanka da pressure pinana pahona pada security ki wafum khara palli base maram sungja zade hana phangdo ki bani adu manamak India na Chinese foreign ministry ki wafum adu reject tauke India ki foreign ministry ki spokesman Arindam Baksin hai ki madudi India ki maram da asingba warul phangdorak pase aikona mafung pana reject tawi Sri Lanka si sovereign lebak ne masong Laibag asan masa ki warep maning tamna lepsai. Chinese vessel Yuan mga ba August tara kadar kutagi kunitoy fawa. Hana tonda border kamna na bagi ava Sri Lanka na pikra pa matungda. Kalambo da laibag asigi foreign affairs ministry na hai ki madudi. Ida laibag asin mari ay naba party kuting maka diplomatic channel sige kudangda. Awang batag da tatok da sintaw na rapa matungda amadi ahin ban formation apasang mazak matumbiyang sila ba matungda Sri Lanka. Government Chinese jahaz asigi port atu da kam bagi ava pikra bane. Crimea da laiba khulai faifam da yamna chawna mai chakre mi lising kaya puthokre
Lising ani taraga mari dagi Rusia na kudum chanchindu na leiripa Ukraine gi autonomous lamdam Crimea da haugiba namit khara asida anirak suba thaudok goina ngasi Rusia ki hulai paipam amada yamna chawna bai chapa gi thaudok thokre madu khudong thiringai oiba maram nambi lising homrom safa gata bomba fom ta futhokre aina pauge chor sing naire emanation paipam madu maiskoi da leivani kamdong na mai chapa gi thaudok adu thoki banu haiba khangdre adu Rusia na madu kana kumbana atamna da sataba thausinni hana ti phaudoke Mamang sayul da support hai bagi thokdok thu kiba adukum danga se ki thokdok asisu Ukrainian forces ke attack oigadra haina signare Russia ki pauk se Kommersant ki report amada su tokai ba thokdok oina Crimea gi Zivardinskoye da Yarves amada ki su maiko ka kala ko ki haire Crimea da mamang sayul da Yarves amada pokai bagi thokdok thok tuna Russia ki plan mapan mang ta ki yauna Crimea da pokai ba amadi mai cha bagi thokdok sing thokliba asiki matang da Ukraine phong na claim tawdi tawdri thawdok sing asi Ukrainian forces ke attack oiba tarabadi Russia amasung Ukraine ki lan asi anga ko phangna chok thorup ki khudam oigadawre social media da thagat na video sing da Mexico edagi maikho ka kalakpa amsong pokhai bagi makhol ke atake Russian Defense Ministry na mai chapa ki thawdok asina maram oidana power plant abada power line rail track amasung apartment building khara da mang tak phau thokre yamna ruba mong da mi sokpadi yawkhide hana phangdoke Crimea si Russia amasung Ukraine animaki damak khwaidagi maru epal lamdam oire Ukraine da lan thokliba si loichanan bagi damak Russia na tawba dabi singki marakda Crimea si Russia ki lam sarukni hana recognize taw haibo wafum si yawre Ukraine ge wenadi Crimea yauna Russia na kudum chanchiliva lam punamakti ki Russian forces takto kadabani hana wasakle ngasi pokai bagi thokdok thokiba Dizenkoy district adu Ukraine ki Russia na control tawriba Kherson dagi kilometer 50 rom damak chalaga leibane Kherson lamdam masida Ukrainian forces na hokipa matam khara asta yamna kanna attack tawduna Russian military ge supply route kaktan adaba madi ammunition thampam thokaina bagi thabak ya sathage Russian tourist na pam na lakna lamdam oiriba Crimea si Ukraine sin bathung na mang tak pada lemna thadokloi ani Ukraine ki official sina phangdoke Nakalamurum da nuclear plant manakta nongmai kapsalakraba matungda Ukraine na malem pumbagi apan bagi panggal unna na bakaukre Europe ko khwaidagi chawban nuclear plant am oiriba mafam asida Russia gi maikadagi nongbai kara kapsalakraba matungda Ukraine na Russia gi matakta anova sanction singthamna nama malem lebak singda haiki baga loinana nuclear plant asida makoina nongbai kapsalakpadagi tungdoirakpa yaba khudong thiba kaya adu malem gi miyam da khangan khre hauju werakliba nuclear plant asida anova sel kaya leptana kapsalakpa asigi maral Russia amati Ukraine anina maran thangsinaduna amada intokna bagi thabak kanna satan arakle Malem ki wasdok ki China phangdorak pada hauji chatariba Ukraine amadi Russia ki war ase kodak dagi leprabadi pak soba amanga ta thopagi chang yamna wangna leiri ana phangdorakre Ukraine ki khathang pada riba Zaporizhia nuclear plant asigi manak nangna tatana nomai kapsindan attack torkliba asiki madang Ukraine amasung Russia ki officials sinamadugi daita puna bagleba kamana amada insinaduna leiri Tanja asigi Ukraine ki president Volodymyr Zelensky na Russia ki lanmi singda section 1 thamladuna phangdorak pada Russia na makhatana nuclear plant gi maikei rom da leptana attack taruklabadi makoina control tawriba pinic border asibu makoi gi nawai kafam oina sinaduna nuclear plant ase makoi gi special target ambagom khandana nawai leptana kaple haina phangdorakre Russia na changchalakliba action sing asi matung tawa fal adu faroi hana khanglabasu makoina tumila laiselle maramaduna Zelensky na hokiba ningthauka ba met ki ahingda piki pa pausel amada Russia gi nuclear sector singda anova sanction sing thampa hogadabani hana phangdorakre Wairakliba pibam asida malem pombagi lebaksina apun bagi saktam basina duna nuclear power plant station asida attack tawrakliba ase madam sana ngakho hodrabadi akoi ki malem pethi asi tomna mangkragen and Zelensky na makatana phangdorakle Tanja sida Russian install officer Vladimir Ravok na phangdorakpada hokiba ding thauga ban mit US ki heavy artillery kunmanga nuclear plant badakta strike tawrakhe US na sava M777 oil jar nuclear plant badakta hit tawtuna mafam atuda leiva resistance area da pong ani chumna Nawi kapsin ki ana phangdorakle Russia gi Interfax news agency na phangdorakpada Ukraine gi latmis na power plant manakta phongna nawi kapsin badana tana pokhain bagi tawdok thogan ki ana fresh made amada phangdorakre Sairagasida Ukraine gi presidential staff ki chief su wariba Andriy Yermak na phangdorakpada Russia na makoi gi sakti sing sin aduna Zaporizhia da leiriba nuclear power plant asida namai kapsin duna malemda ki bapi bangamle adoli ana sumha ki Twitter gi warul da phangdorakre Makatarakba atopa pauda tension marakta Germany ki fighter jet sing pung kunmari ki manungda Southeast Asia da paisilakre
China amasung United States amadi allies sing marakta lan thorok pa yaba maungda tension wangkhat khibagi roinana Germany gi war plan sing yamna tuna yokchilak pa ngambagi mapangkal uthok poina masage maramdam base tagi pungkun mari ki manungda kilometer lising taragani thoi chanipan from pai tuna south as the Asia tamna jawsilakre aire US gi akan ba ally oriba European Union EU gi member Germany gi tawriba se yamna tuna makoi gi forces thajilak pa ngambagi mapangkal adu uthok pane Maka tarakwa atop pauda tension marakda Germany gi fighter jet cheng pungkun mari gi manungda Southeast Asia da baisilakre China amasung United States amadi allies sing marakta lan thorpa yaba maungda tension wangkhat ki bagai iroinana Germany gi war plan sing yamna tuna jawchilakpa ngambagi mapangkal uthok poina masaki maramdam base dagi pungkun mari gi manungda kilometer ising taragani thoi chanipan rom paituna South East Asia tamna jawchilakre haire US ki akan be alai oriba European Union EU gi member Germany ki tawriba asi yamna thuna makoi gi forces thajlak pangambagi mapanggal adu uthokpane pungkun mari gi manungda kilometer lising tara gani thoi charipan hena faiduna warframe taruk Singapore thongki haire China na chathafa thausil kya namaram oidana European Union na haukiba September thada Indo-Pacific the economic political amasung defense ki mari hena session naba anauba lalong ama haudoke haujimaki wenati Ukraine thoklipa lana si khwaidagi maru oina lauri Adubo Europe fighter mission chathariba asina Asia busu kauthokpidi aitu haibadu ulli an German defense minister Christian Lambrecht na pawmi sin da phondoke European Union ge anok bala long asi Indo-Pacific lamdam da ngak chelgi phibam ka hendafa samudra lambi da jaha sing tek ta kaidana honba ngamanba asine masigi da European lebak sin lamdam asida makhoi ki naval asset kya su thajile China na mapanggal mukpa gi thabak kya sa tharakba maram na United States Britain amasung atai lebak sing nasu Indo-Pacific lamdam asi yamna maru oina lawrakle pungkun mari gi manungda Southeast Asia da yauna ba pairakhiba Eurofighter jet tarugadu transport aircraft mari amasung tanker ahungga su loina rakhi yamna thapna fiber asida jet singdu atiada thau han ke adu kamarakta landing karasu tawdun thau han ba yangchin ba amadi pilot chinaba tawki haire exercise adu da jet sing adu Abu Dhabi manakta leiba base amada kahak landing tawki maduda Eurofighter jet ani di technical problem khara lenamba thengna ke jera badi semjin ki adubo atopa amadi hydraulic system da ason ba thengna badagi pahin ki dare aire Singapore pairakhibu warframe sing si Australia da pangthokadaba asoba exercise amada sarugya gani peace break ana maming thonba exercise asida pethi bigilaba kya gi % lisingani samangarom amasung aircraft samarom sarugya gani exercise asi Australia gi awang territory da sehul home chathagani haire exercise asida NATO member oriba France Britain amasung Netherlands United States New Zealand South Korea UAE India Japan Thailand amasung athaichu sarugya gani haire Asoba exercise asi authoritarian leaders in the panba China Russia North Korea Iran singba irang tukli belebak singna yamna nungnang ba pokle Sagaing balesta military junta gilanmi sinamisam kya leptana hat panabaram oitana mafam khudingi mi asibagi apamba manamna thalle Myanmar gi junta lanmi na Yinba bin township village da air strike satadana mafamadu lauksina na bukhona bada matam changna resistant force ka khuthongna bada yamrabal misam taragani fan amade khongang adu da leiba sanga kya masin khangdana harkra bamyoi taragani fan adu gi manungda pikliba chahi tara da ngari bada pi masa amasu yauri Myanmar lan mi da bit umni chupna chatharakpa air strike yauba lalhau adu da mi da natla jumsa kya su sikre harba mafam asi junta gi mayukta leiba resistant group ki member sing yamna etik oina leiba active oina leiba mafam ni haire Nakalani ki marakta lan Margasida handaki oina khathang ba sagan rijangi gin magin township da amadi yin pong taing ge khunsing da chatharakpa operation asina khwaidi gi matam changba operation boire Namidum ni leptana chathaki ba lanpham aduda Myanmar lan bisna MY-35 fighter jet sin aduna nong takta gi nomai amadi bomb sing leptana kap thake Maduda natana helicopter sin aduna jonta lanbi hompo mapam aduda tha tharaklaga Hauki ba sakol sin mitaki nomai sin mit phawada khungang aduda leramba village Monastery sing jauna leptana mihat mipun ki thabak chatharaki ana Myanmar naung da phongdorakle Sigi bami tara gani fan adu ki mathakta nongmai da fan du ka hena soklava haksang tara gani thoi supang ba ngamkre makoi sing adu ki manuk da sahini fo suraba hal amasu asokban Tiba madi lalhau sing laifam khangtut anda bhona bada junta lanmi sing sina ki haire Junta gilanda adu da ki bada ki mapan thok tana chara hiendu na leibada ki sahi marfu ga mangarom surabi al warabe napiyani amasung jumman da sidon leiramba thengna ki haire Matam adu da patapum tharaklava aksang ke mafam khuding da lerambadagi khongang adu mi asiba apumbagi manam na pik than ke
Aji baksang singa du mafam sana fumjina da amadi polo dena bagi batam paw fangtri and Myanmar now na fangtorakle sira babiyo singa du tha asiki taraga mathoida sibana ambo oiban haksang singa du lakut bangam bagi wangmada laikre masidana tana sasan hui sagona singba kyasu Myanmar gi lami sinna artillery sinna masing khangdana hat bagi kudam sing fangle tasing namak saga reason asi mang taklava pomdoi loirba khonggang amo oiragli an Myanmar now na fangtorakle Village asi hauzik cemetery amugum thamoida fawbuda natana mafam aduda apum asagi manamna thalle amadi kanana su sangsin bangam na dre ai yin pong taing harba khonggang asi chawrak na mioi lising omlom leiba khonggang ne masigin ma bin taundagi kharom da mal tararom chalaga leiba mafam ne mafam asida junta gi military fighter jet hom paisalutna khonggang asigi moriwa yin pong tan sin one river yauna air strike leptana chathaki bane Yarista sa taraki ba ahapun bita mafam adugi kaiten da tilampa yamlaba miyam auto karam na nanthok adagi khanbada awaba moiki aduba upai amata utuna nanthok na bahona ringai talakta Myanmar lanmis na helicopter dagi lanmi kya tha daraktuna khonggang adugi thopam oirba lambi asida thasilaga yedamadi orum dagi leptana nongwai kapa auraki bane nongwai marakadu da maraiba foba mi khradi nanthok tuna sian banang nakhi airi thawang adu da military aircraft ma atuma tam da paisalakuna mafam atu da leiba resistant fighter marfurom na Senior state ki jumlo na pamafam da tiang na ke makata na Myanmar army resistance fighter ki gorilla lalong sing yeng dona makoi da attack to ba hau ki haire nagala marum dana LAC paring da lanmi ki sakti hengkadan kre pangong lek da anuba lan gi asoba gari sing pibam sem dona lai kre Jammu Kashmir ki Ladakh ta Indian military force ki tawbang ambagi sang atudagi kaayana hengkadan duna jumlo na riva lebak China ka land of actual control ki lainari pamafam adugi pangong lek manakta Asoba lan ki kulai sing puba asoba gari sing phibam sem tuna laikre mafam madu da lan ki plane sing tawa yapa wafam sem tuna land of actual control dagi operation tawba yana da bagi phibam da sem kali haire mafam madu da sem kali ba lan ki pen tafam sing adu hana dagi hena sakti laina thabak tawduna makhoi ki panda madu phangna da bagi damak magi khongsil amadi capacity hana dagi jamna hena sakti lairaba aircraft ngakta sinna ba sem saba loire nongpok tang bala tha ki saruk te lairaba ising ki saruk sing Land into the land of actual control dagi chap chana mathau pang thopa ngablagani mafam masida thamliba landing craft assault sing asi Aquaria Safe World Limited na sabu aircraft ngaktani aina goa dagi thadorakpa official oiba pau amana phangdorakle land mi ki sakti engadan ba amadi land gi gari sing masing yamna deploy torokpa asigi matakta land of actual control ki paringda atopa asoba ticket platform sing chu mapung phana semba loire Hariva platform sing asi Indian Army sing madik chana leiduna aruba thabak sing pangthok pangamna na bagidamak siamane state asigi awang tang bangam khai dasu yamlaba infantry soldiers sing aknaba chang da mathok tawdur lairi yamlaba lanmi sing asina makal ani gi har mobile vehicle sing sangsilakpada irai laina laksin bangam bagi power adu lairi bane an bakang lupa sina infantry sing akthok na ba mobility system sing ni masi data advanced system limited apekpa BLP mini ama mana savane system asigi yamna tangba amadi Yamna jangna amadi khonjel thuna leng ot pangamba magi target sing da thuna target to pangamba gi po yawbana ngam khai lan tuna sangsilak pen infantry solutions irai laina akthok pangamba khulai oire inventory protected mobility vehicle asi lan gi khuju khulai matik chana par balan mi sing puthok pusin tawbada sinagane masina gari gamba makhol amata thogan dana army patrol sing adu tongan ba mission sing da changdana offensive operation mai fang da changsin bangam gane Anisaba vehicle as an infantry mobility protected vehicle ni masina nopok tang Ladakh ta khonjin changli yang na single land kam na bangamba vehicle sing hoiga dori vehicle asigi top ba kudong chaba khara dilan mi sing mafam amadagi amada thuna hong tok hongjin top ngamba made yamna jangni yak na sing da khudhan bangamba gi khudong sa basu leigane vehicle ni magasi tata advanced system limited na Pergut tawtuna thadurak pani anoba khulai sing asina India gi awang thang bangam khai da sangsan ga dori ba India land mi sing moral de hena afawa pungning thogat pa ma wairi bane US ka hakthi na kuthok narak ba yai Russia PDP ki mafam ka da United States na tawriba thousand sing asna nuclear station gi marakta kuthok narak ba yai and United States ta leiriba Russian ambassador warning tawgre United States na ngasi di atopa lebak sing ki security amasong interest ka imata thauchada na thabak tawri masna nuclear gi kuthong tini oiba hangkat lali ana ambassador na thadokiwa warol amadai ki Ukraine ki crisis asi ka mari leina United States na nagoina Russia ka kuthok nariba asi na tambangam daba mong dalan hengalalakpa masong nuclear force ingi madak da hagthin na kuthong narpa yaba gi kuthong tibai hengalali aina ambition hai ki US na ikui dana English singa maga sang pan marfu ka tare ki intermediate range nuclear forces treaty amasong English singa maga sang pan marfu drani thoi gi often skies treaty dagi withdraw to kiba atu gi matang da su ambition pan ke
American wakalonga manada balepaksing mukta maral sibagi tabak jatabagi mahut United States na masagi nuclear policy da wena miyang changbiu haina embassy na abal tawke akhoi ge lebak ni nuclear kulai pai lebak amna masagi wasak ngang na pathamoi chengna honari amasong nuclear ge kodong tiba hantan na phona ba ya ba honari ana warol adu dai ke embassy na fongdor libo wafum masikha Ukraine da Russia na masagi lan mi singak tok tuna thamna bagi damak Zaporizhia nuclear plant bo kulai wena sinari haina US charge tawkraba matung dani Europe to kwai chawba Ukraine gi nuclear plant asi Russia na Ukraine da landa ba hek khauki baga yamna thona kudum chanchin ki bani plant asi gi manung da Russia na makoi gi misal na chingba kolai kya paisala ga thamli amasung plant asi dagi thangraba da leiba Ukraine gi sahar amadi town sing da attack kya tawrokle plant asi Russia na sinna pamram da kudong tiba thodok thorakadra abagi aki bakya leire Ukraine gi kwai gi faba pilot landa sikre Ukraine gi nong sop thangba mafam da Russian force singa athengna bada Ukraine gi makok tongbu fighter pilot singi manung dagi ama sikre Captain Anton Listofet po lisingani taraga mapanda Ukrainian Air Force ki khwai dagi faba pilot ki title ado pi ki bane mana sidringai ki numit kharani gi mamang da fighter pilot adu ba Ukraine ki President Volodymyr Zelensky na mahaki mathona faba masong professionalism bi da lemjaning oiraba Order of Courage Homspa class P dune kai khumna ki bani ana Newsweek na aike Russia na yumno na ba Ukraine bo US da lising ba military alliance ta to da jawn gadaba dagi tokna na ba taksin boy na haujik tha taruklom suraklaba Ukraine land asida sekiba Ukraine gi armed force gi kwai dagi nauba sekiba do captain asina waire Nakalamarum da Jammu and Kashmir gi Pahalgam river da bazama tasin badagi ITBV gi jawan taraga ni toy sikre kuntaret sokle Jammu and Kashmir gi Pahalgam area da leiba turel amada Indo-Tibetan Border Police ITBV forcing puraga lakpa basama tasin badagi yam rabad jawan taraga ni toy sire kuntaret sokle basadu da punna Indo-Tibetan Border Police Force ki person kuntraga taret amasung Jammu and Kashmir Police ki person jauna punna person kuntraga mapan puraga lakhe bani adu bas adu Chandan wari gi Jitmore Faislan lambida nantaduna turenda tasin bagi laibak thiba thautoga du thoki bane ITBV gi DG Dr. Sujay Lal Ausen hai ki bada laibak thiba thautok adu person taraga ni toy siki badu yamna ningba kaningai ne thautok adu lai kitapa jawan sing imung manung gi awbada saruk yari soki besing adu pagalakpa oirasna hai ke makatarakwa atop Manipur gi pauda Ministry na lale haijarakle JSCC Indelenga ki Ministry of Culture ki makada Amar Chitra Katha Limited na phongba comic ki lariga mada Pauna Barjavasi bo India ki freedom struggle da sarukya ki ba tribal freedom fighter amani ana phongdor ki ba do ningkha tamna leiram ba iram tam asigi porgi tiklambo maikai amada puna na ba hona pa ki thawung man ba maramna wato kasi Manipur miyam da lumda lawpa galoina na Joint Students Coordination Committee na akan mamong da janing da ba phongdor li JSCC ki convener S Bidian andagi serol amada wato kasi ki matang na Ministry of Culture ki Joint Secretary SB SC Sarmana SC Barmana telephone toruktan apology toraki bagaloina na apology letter amasa torukle loina lerek asibu phongki ba Amar Chitra Kathana so apology letter amatharak tuna Manipur kanglaipa ki miyam daga pina da ba haijarakle haire Ministry ki apology letter adu advisor SC Barma da tharaki bane Ministry ki apology letter adu advisor SC Barma na tharaki bane Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanuk namak po amakhanna thagasari